ngasi numidang wiram da phonggiba tongan pause singdagi maruiba khara lokhosaraga miyam da paudamjari ahanba da kanglei pakki mera pause da gilokhosage BJP gi oina Lok Sabha mikhal da outer da mirep thaduk laroi hairi manungi oiba warol Manipur Circle News ki maikai da gi miyam da paudamjage tarani pansubal Lok Sabha mikhal da outer Manipur constituency da BJP gi mirep thaduk laroi Meghalaya amadi Nagaland na Chatminabada Sawalagani Hairi, Hanba Oina Manipur da BJP na Outer Manipur constituency sit kaktamak mirep thaduk laroi haida BJP Central Committee gi masin chatpa Sambit Patra na phongdokhre lawrak liba phirep asi ngarang BJP gi National President JP Nadda gi mityeng makhada party na kumna khanaraba matungda BJP na chatminariba political party Naga People's Front NPF ki mirep ta sawgatpada yanekhibani haina Sambit Patra ge social media Twitter account gi khuthang da phongdokhibani loina na Manipur ga yum thangnariba Nagaland gi seat amadi Meghalaya ge seat ani Shillong amadi Tura da su BJP gi mirep thadoktana NDA ga chatminariba Alliance NDPP amadi NPP da sawgatlagani hairi Manipur ge Chief Minister N Biren asung mahak ki Twitter account da central leader na lawrak liba khongthang asi taramna okli haina phongdorakli N Biren makha taraduna National President JP Nadda na lawrak liba khongthang asi Alliance ki principal ngakna chatpani loina na BJP gi Manipur President su leader asigi wakalonda sawgatuna lakliba mikhal asida NPF ki mirepu sawgatlagani haina phongdorakli panba yabadi hawkhiba chaichat lising ama samapan yangkhaini thoidagi establish torokpadagi lising ani taramapan phawbada hairiba Lok Sabha seat asida BJP gi mirep amata mai paktri masi yengluragadi khongthang asimak yamna sumba khongthang ni hairi Outer Manipur constituency gi seat asi Socialist Party na tamanirak INC na tamtrama thoirak Community Party of India Nationalist Congress Party Independence amadi Naga People's Front na tam amamam paiduna lakli loina na center na lengak pairabasu tha tara helaklaba state asigi irang asina so asoba safu ama oiraba yana lairibani makhataba pawse su kanglei paki mera pawse na phongli Churachandpur da yum mari mai chakhre ngasi ayuk anganba pung ahum makhairom taba matamda Churachandpur police station gi manung chanba Churachandpur gi dongjakai cinema hall manak Hollywood Street New Bazaar Hill Town da yumari khanghaudana haurakpa maina chakpadagi amangata chauna thokre hairi electric short circuit tagi haurakpa oigani haina thajaba maina yummari chakhiba aduda lanthum kaya amangata thokre mai chakpa aduda mioi amata asu apan yaukhibadi leite maina chakraba yumsing adu bike moi sahi umphuni mapuroiba leikhidraba dalsumthang Mr Thangsuwamang sahi yangkhai humdoini apokpa duan sim Mistress Lengjakim Haukip sahi ni phugataret mapuroiba khaikolam amadi Mr Jangthanga sahi yangkhai mapanni mai sakle haibagi pau phangbadagi fire service ki kangbu Assam Rifles police amadi miam changsilaktuna mai kanbagi thabak chathaki adumak oina yummari adugi ayamba saruk maina chakhre hairi makhataba pauda Releif Camp da leibi mau ama mioi anina faduna punaba honabada otodagi chongthaduna nathok hobadagi soktuna hospital da laikanakhre hairi mapung oiba pau pathok chake taminasi Releif Camp da leibi mau ama mioi anina faduna punaba honabada gari dagi chongthaduna nathok haure hairi adumoinamak soktuna hospital da laikanakhi thodok asi tha asigi kunma thoige ayuk pung ani rom taba matamda Bishnupur district ki Phawaksaw ikhai police station ki manung chanba thamna pokpida thokhibani hairi thodok asi gi matang da pause asina phangma paw gi matung inadi mioi anina faduna punaba honarambi nathok hauraba hojik not AOC da leiba Ras Medicity da laikan naribi mau adugi maming asoibam bembem devi sahi kun chamapan mapuroiba e thambal singha kawi khugami tai Christian laikai da gi ni hairi paw asina hai tha asigi kunma thoigi ayuk pungani rom taba matamda number 1 number 10 dagi arambam Ranjit Singh sahi nifu taret apokpa e Damu Singh amadi auto driver lampok lakpa Raju Singh apokpa el kauba lefam nambol maibam singning hairiba mioi ani asina diesel auto registration number MN05B8172 da Kokta Sericulture Relief Camp da lakpaga loinana asoibam bembem debi bo thamna pokpi area yorokpa matamda auto adudagi chongthahukhi Maduda mahak aso apal nangbadagi ahanba oina Bishnupur District Hospital da laikanakhi hairi madugi matungda Ras Medicity da refer tawraki bani hairi thodok aduga mari lainana Phawaksaw ikhai police station na 23/3/24 Phawaksaw ikhai PS under section 363/120B
306/34 IPC की मखादा केस अमा लौखटख्रे हाइरी मखा ताबा पावसेसु कंगलै पाकी मैरा पावसेदगी लौखटजगे अरामबाई तेंगोलना दोलाई पुदुना कैना बोरगी मयुमदा फाव थिनख्रे निंगथौखोंग बाजारदा लैबी अपोकपा मपा अमदी मबुंग मपवा अमता लैत्रबी अपोकपी ममाना नाउकोंदुना लैबी नुपी अमा लुहोंगबगी थौरम पांगथोकपदा अरामबाई तेंगोल यूनिट 32 ना दोलाइरेंग ओइदुना मसल सकना बोरगी मयुम फाव थिनबीख्रे अरामबाई तेंगोलना लौखिबा थौदांग अदुबु लैकाई म्यामना थागतपा फोंदोकनरख्रे अरामबाई तेंगोलना दोलाइरेंग ओइदुना बोरगी मयुम फाव थिनबीखिबा कैन्या अदुगी ममिंग हसनाम शांत देवी अपोकपी मेमा देवी कौई निंगथौखोंग बाजार वार्ड नंबर 13 दगिनी अदुगा मागना पुंसी लैपुन सेमलिबा बोर ओइरिबा नुपा अदुगी ममिंगना निंगथौखोंग बाजार वार्ड नंबर 2 दगी खोराकपम किशन अपोकपा ब्रजकुमार कौई लुहोंबगे थौरम असि ngarang निंगथौखोंग बाजार दा लैबा श्री श्री राधा मंडपना पांगथोखिबनी लुहोंबगे थौरम असिगा मरी लैनना कैना ओइरिबी शांति देवीना डोनेशन बॉक्स अमा थमदुना खुल ngakpa खुंजा वॉलंटियर्स सिंगदा मतेंग पांगनबा थौरांग तौखी लोइनना अरामबाई तेंगोलना लुहोंगफमदा लाक्तुना सरुक याखी लोइनना लुहोंगलिबी नुपी असिगे ओइना अपोकपा मपा अमदि मबुंग मपवाना सिंगबा लैतबा अमदि अपोकपी ममाना अचौबा थौदांग लौदुना लुहोंबगे थौरम पांगथोकलंबा अमदि लुहोंबगे थौरम अदुगा मरी लैनना खुल ngakलिबा सिंगदा मतेंग पांगनबा डोनेशन बॉक्स न सिंगबा थमलंबा अदुबु थागतपा फोंदोखी अरामबाई तेंगोलगी नुई 32 गी थौमी सिंगना लुहोंबगी दोलाई मखोइना पुदुना नुपा मयुम फावबा थिनगनी हाइदुना चोंगथोरकपदगी दोलाइरेंग ओइदुना नुपा मयुम फावबा दोलाइदा थिनकी लुहोंबगी थौरम अदुदा थमलिबा डोनेशन बॉक्स ता म्यामना मतेंग पांगलंबा सनफम सिंग अदु कैन्या मसामकना अरामबाई यूनिट 32 गी मफमदा खुसिनकी हाइरी